Langka Naga village da etek Chathharakpada Naga ani Leikhidre Asokpa ani rims da Laikhatnakhre ngase ayu pung 3 kamini kuntrarom tarakpada Kangpokpi district ki manung chana laiba Langka Naga village Naga ani Leikhidre anina Asokpa nangkre Thaudogodu da Leikhidre miyoi ani adudi Wirliang Bau Chawang amadi Kawidinang Abonmai ni hairi loinana Namtui Lungbau Prenmai amadi Malyang Jingnang Abonmai ni Asokpa Singadu Indian Army na Rims Hospital da Pukatuna Laikhatnakhre hairi Foothills Naga Coordination Committee FNCC ki President NG Akwinat Phongdorakpada Thaudogodu Kuki National Front PKNFP ki Kader Yankai Humfurom na hana attack Chathanaba plan silaba matungda Thaudogodu thohanba oiramba yai haiba wafam Phongdorakre Mahanga Thodok Thofam dagi irap laptada Makui Naga village da army ki outpost ama lairibani Makoi laina Taudogodu thohanbagi damakta nungnangbasu Phongdorakle